Imphal Airport lambi semba lepliba asi athubada semba haudrabadi lambi thingbai khungjang saksilagani haina All Combo Road United Club organization na phongdorkle lobasna thadorpa selom na hai Imphal Airport road ki maroiba Combo Bridge sage Kairao Salam fawgi lambi saru asi sembi dabana Manipur lengang maroina Chief Minister N Biren Singh amadi Minister Works Govindas Konthojo duna haijabata ki parjamyam awaba khutongcha dabasi yenglaga lambi semba ki thabak asi nongjo tha mamang loina thabak suba hokibani adubo maroina lambi semba ki thabak asi yamna ka henna taban kibana khara Thujan Hanaba Chief Engineer PWD ga unaduna wari sabaga lenina aiba JP Chandra taksan ki amadi hiramasida contractor ga su pau phone dona thabak asi leptana thuna sunaba taksan ki loina Imphal East hokiba me tara mari da unaduna thabak su bale liba sige hauhan binaba taksan ki adubo taksalingai chiraga lambi sembagi thabak asi pulap lepke hairiba thabak su bale ki ba asi suriba contractor na kari maram gi lep liba no haiba adu miyamna khangan gadabni hairaduna tha asi ga tara mapun fawbi manungda lambi asi semba hogdaba tarbati numit asimaki ahing nongyai matam kaktana thinjalagani haina su phungdroke BSC semba horoiba contactor na yamna maram chadana matat subiba amasung yamna tapna subibana ngasi di lambi ase asuki matik phibam chadre nageta leiba praja amasung lambi ase sathok sachin tawriba punamak nomagi accident thokpa misi mina pawo yauduna yamna awaba mayoknaraba asida akurkogi maikaidagi mari lenaba department amasung contactor masada bhawa lambi je yamna thu matamda sembi na hanjalanjan haya phawda sembi raktabana maram oiraga Contactor bu akoi akurkona yamna hakchanna lawjabaga loinana lagliba tang 38 phawgi manungda lambi asi semba horoktuna yamna thuwa matang manungda loisin bidragadi akurkona akan makhongjang changhin baga loinana mathang haibadi tang 38 gi ahing ngai dagi di akoi yamna akan ba makhan makya gi kaya gi khongjang sungchoi choina changilalgani maram maduna akurkona yamna akan makhongjang asi changilalakri gi mangoinana Marine na department amasung contactor na lambi asibu athubada semba haubiraknaba miyam punamaki pungning chingchinjari